ꯑꯗꯨꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞꯇꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤꯀꯣ ꯑꯩꯈꯣꯏꯁꯨ ꯚꯨꯇꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯣ ꯆꯪꯍꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯚꯨꯇꯥꯟꯒꯤ ꯃꯅꯨꯡꯗꯣ ꯆꯪꯉꯒ ꯈꯤꯇꯪ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯃꯅꯨꯡ ꯌꯧꯅꯗꯤ ꯆꯪꯗꯦ ꯍꯥꯏ ꯒꯦꯠꯇꯨꯗꯒꯤ ꯃꯣꯏꯒꯤ ꯒꯦꯠꯇꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10ꯃꯨꯛꯇꯤ ꯆꯪꯍꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯕꯣꯔꯗꯔꯗꯣ ꯌꯧꯁꯜꯂꯛꯑꯦ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯕꯣꯔꯗꯔꯗꯣ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯨ ꯌꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯐꯖꯕ ꯈꯔ ꯍꯧꯔꯛꯏꯁꯦ ꯕꯣꯔꯗꯔꯗꯣ ꯌꯧꯔꯛꯑꯕꯅꯦꯕꯀꯣ ꯈꯤꯇꯪ ꯉꯥꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯌꯧꯔꯦꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯆꯦꯛ ꯄꯣꯏꯟ ꯇꯧꯔꯤꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯜ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯤ ꯃꯣꯏ ꯚꯨꯇꯥꯟꯂꯣꯝꯗ ꯄꯨꯁꯟꯅꯕꯅꯤ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯌꯥꯝꯕ ꯄꯣꯠ ꯆꯩ ꯂꯧꯁꯜꯂꯦ ꯆꯨꯝꯅꯩ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯆꯠꯂꯦ ꯑꯌꯥꯝꯕꯅꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯅ ꯄꯤꯛꯅꯤꯛ ꯆꯠꯄꯩ ꯚꯤꯗꯤꯑꯣꯗ ꯎꯕꯤꯔꯝꯒꯅꯤ ꯁꯤꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯒꯦꯠꯅꯤꯀꯣ ꯑꯩꯈꯣꯏ ꯃꯅꯨꯡ ꯌꯧꯁꯜꯂꯛꯑꯦ ꯑꯗꯨ ꯃꯣꯏꯒꯤ ꯒꯦꯠꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯑꯣꯏꯅ ꯄꯤꯔꯁꯨ ꯌꯥꯏꯕꯀꯣ ꯄꯥꯁꯄꯣꯔꯠ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯀꯥꯔꯠꯇꯣ ꯄꯤꯌꯦ ꯚꯣꯇꯔ ꯀꯥꯔꯠꯇꯣ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯗꯒꯤ ꯀꯥꯔꯠ ꯑꯃ ꯐꯪꯉꯛꯀꯅꯦꯕ ꯇꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅꯦ ꯁꯤ ꯚꯤꯖꯤꯇꯤꯡ ꯀꯥꯔꯠꯁꯦꯀꯣ ꯇꯣ ꯁꯤꯒꯤ ꯑꯉꯥꯡꯒꯤꯗꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯁꯤ ꯄꯤꯔꯛꯑꯦ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣই ꯁꯤꯁꯦ ꯃꯣꯏ ꯑꯁꯣꯟ ꯒꯦꯠꯇ ꯄꯤꯁꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯊꯝꯃꯝꯕ ꯑꯩꯈꯣꯏ ꯚꯣꯇꯔ ꯀꯥꯔꯠꯇꯣ ꯃꯣꯏꯅ ꯑꯃꯨꯛ ꯄꯤꯔꯛꯇꯣꯏꯕꯀꯣ ꯃꯤꯗꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯉꯥꯏꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ 9:30ꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁꯦ ꯍꯥꯡꯉꯦꯕꯀꯣ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯈꯨꯠꯆꯤꯟꯅꯕ ꯑꯩꯈꯣꯏ ꯃꯅꯨꯡ ꯆꯪꯉꯦ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯆꯠꯂꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯐꯣꯔꯦꯟ ꯆꯠꯂꯦ ꯑꯗꯨꯁꯨ ꯚꯨꯇꯥꯟ ꯑꯝꯍꯥꯅꯤꯗ ꯆꯞ ꯃꯥꯟꯅꯩ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯂꯩꯗꯨꯒ ꯍꯥꯏꯅ ꯅꯠꯇꯦ ꯃꯥꯟꯅꯩ ꯍꯥꯏꯗꯤ ꯏꯁꯇꯥꯏꯜꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯅꯨꯡꯁꯤꯅ ꯀꯩꯅꯣꯅꯦ ꯍꯥꯏꯌꯦ ꯃꯣꯏ ꯃꯥꯔꯀꯦꯠꯅꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯣꯏꯅ ꯀꯣꯏꯕ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇꯣ ꯌꯧꯔꯀꯥꯟꯗ ꯂꯥꯁꯇ ꯑꯩ ꯚꯤꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯇꯤꯡꯁꯨ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯥꯔꯀꯦꯠ ꯃꯅꯨꯡꯁꯦ ꯀꯩꯀꯩ ꯌꯣꯟꯒꯦꯁꯨ ꯌꯦꯡꯒꯦꯗꯤ ꯈꯜꯂꯦꯕ ꯑꯗꯣ ꯁꯟꯗꯦꯅꯤꯅ ꯐꯝꯗꯤ ꯐꯝꯃꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯏꯁꯨ ꯑꯩ ꯃꯁꯤꯒꯤ ꯀꯣꯏꯕꯒꯤ ꯔꯥꯎꯟ ꯃꯇꯦꯛ ꯑꯃ ꯂꯥꯁꯇ ꯎꯠꯆꯔꯛꯀꯦ Muy pura अलग हो ꯃꯣꯏꯒꯤ ꯌꯨꯝ ꯈꯨꯁꯥꯁꯤꯒ ꯑꯗꯨꯝ ꯉꯥꯡꯍꯧꯗꯣꯏꯗ ꯌꯨꯝ ꯈꯨꯁꯥꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯈꯨꯁꯥꯒ ꯃꯥꯟꯅꯗꯕ ꯑꯩꯅ Chinese type ofꯆꯪꯉꯦ Look at them. ꯃꯌꯥꯝ ꯃꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯣꯏꯔꯁꯨ ꯌꯥꯝ ꯅꯥꯟꯅ ꯂꯩꯇ꯭ꯔꯥ ꯌꯥꯝ ꯅꯥꯟꯅ ꯐꯖꯅ ꯁꯤꯗ ꯆꯠꯇꯣꯏꯔꯥ ꯂꯦꯞ ꯆꯠꯇꯣꯏꯔꯥ ꯈꯪꯕ꯭ꯔꯥ नत्ते तुम लंबी ने one way ꯋꯥꯟ ꯋꯦꯔꯥ ꯑꯉꯥꯡꯁꯦ
ꯌꯥꯝ ꯐꯖꯕ ꯑꯃꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛ ꯊꯦꯠꯄꯁꯦ ꯑꯩꯈꯣꯏꯒꯤ ꯕꯨꯙꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯁ ꯑꯣꯏꯕꯒꯤꯀꯣ ꯐꯖꯩ ꯁꯤ ꯂꯩꯁꯥꯕꯤ ꯑꯅꯤ ꯀꯣꯂꯦꯖ ꯆꯠꯂꯤ ꯉꯁꯤ ꯁꯟꯗꯦꯅꯤ ꯅ꯭ꯌꯨ ꯏꯌꯔ ꯆꯠꯂꯤꯅꯦꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯁꯦꯠꯄꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯝꯒꯁꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯐꯖꯩ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯄꯨꯔꯥ ꯆꯨꯀꯨꯃꯦꯟ ꯌꯥꯝ ꯁꯦꯡꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯐꯅꯦꯛ ꯃꯣꯏ ꯗꯤꯖꯥꯏꯟ ꯌꯥꯝ ꯐꯖꯩ ꯍꯧꯖꯤꯛꯀꯤ ꯎꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯆꯪꯉꯤꯁꯤ ꯒꯦꯂꯦꯝꯄꯨ ꯀꯣ ꯎꯁꯤꯗ ꯎꯁꯦ ꯌꯥꯝ फजै ꯅꯪ ꯆꯠꯊꯕꯤ ꯎꯁꯦ ꯌꯥꯝ फजैꯀꯣ मोनास्ट्री कहाँ मिलेगा देखने के लिए अच्छा इतना हमको भी मालूम नहीं हम भी उधर मेला बाजार में बैठता है ना अच्छा उनके पास एक मोनास्ट्री एक तरफ मैं गूगल मैप में देखा ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯃꯤ ꯑꯃꯗ ꯁꯨꯝ ꯍꯪꯕꯅꯦ ꯃꯣꯅꯥꯁꯇ꯭ꯔꯤ ꯀꯥꯏ ꯂꯩꯒꯦꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯁꯤꯗ ꯂꯣꯏ ꯍꯤꯟꯗꯤ ꯉꯥꯡꯉꯦ ꯃꯣꯏꯗꯤ ꯄꯨꯔꯥ ꯏꯟꯗꯤꯌꯥꯒ ꯁꯨꯝ ꯄꯨꯔꯥ ꯀꯟꯇꯦꯛꯇ ꯂꯩꯕꯅꯤꯅꯀꯣ ꯍꯤꯟदी पूरा ꯉꯥꯡꯉꯦ मोइसे ठीक हम पहली बार आए ना इसलिए पता नहीं कैसे हाँ हाँ फिर भी शांत है जहाँ डेवलप है वहाँ पे शांत है थैंक यू dia pesan ramai buah iyan mana dia pesan ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠ ꯃꯐꯝꯗꯣ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯆꯤꯡꯁꯦ ꯁꯨꯝ ꯊꯧꯒꯠꯂꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯄꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕꯀꯣ ꯆꯤꯡꯗ ꯁꯨꯝ ꯊꯧꯒꯠꯂꯅꯤ ꯑꯗꯨꯒ ꯁꯨꯝ ꯀꯨꯝꯊꯔꯒ ꯍꯧꯖꯤꯛꯀꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇꯣ ꯌꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯃꯣꯏꯒꯤ ꯆꯤꯡꯒꯤ ꯃꯑꯣꯡ ꯁꯤꯅꯔꯤꯁꯦ ꯁꯨꯝ ꯈꯔ ꯌꯦꯡꯉꯣꯅ ꯑꯩꯅ ꯁꯨꯝ ꯈꯔ ꯍꯥꯞꯄꯅꯦ ꯃꯌꯥꯝ ꯌꯧꯗꯤ ꯌꯧꯗꯣꯔꯦ ꯃꯌꯥꯝ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯃꯣꯏꯒꯤ ꯐ꯭ꯂꯦꯛꯇꯣ ꯐꯖꯅ ꯊꯦꯠꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡꯉꯤꯅꯦ
ꯐꯁꯨ ꯐꯖꯩ ꯃꯌꯥꯝ ꯑꯗꯒꯤ ꯆꯤꯡ ꯃꯊꯛꯀ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯇꯦꯝꯄꯔꯦꯆꯔꯁꯦ ꯃꯣꯏꯅ ꯈꯔ ꯗꯥꯎꯟ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯈꯔ ꯏꯪꯉꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯒꯦꯂꯦꯝꯄꯨ ꯕ꯭ꯔꯤꯖꯇꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠ ꯅꯍꯥꯟꯋꯥꯏꯗꯤ ꯃꯁꯦ ꯃꯈꯥꯁꯤꯗ ꯐꯖꯅ ꯃꯥꯒꯤ ꯏꯁꯤꯡ ꯃꯈꯥꯁꯦ ꯐꯖꯅ ꯁꯥꯟꯅꯍꯜꯂꯝꯃꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯕ꯭ꯔꯤꯖꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯥꯗ ꯀꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯁꯤꯁꯦ ꯌꯥꯝꯗꯤ ꯐꯖꯩ ꯁꯤ ꯀꯔꯤꯕ ꯁꯤꯒꯤ ꯕ꯭ꯔꯤꯖꯁꯦ Gelempu Bridge. ꯒꯦꯂꯦꯝꯄꯨ ꯕ꯭ꯔꯤꯖ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯗꯒꯤꯅꯦ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯒꯦꯠꯁꯤꯗꯒꯤ ꯑꯁ ꯏꯁꯤꯡꯁꯤꯗꯤꯕꯀꯣ ꯈꯨꯐꯖꯝꯅꯤ ꯃꯌꯥꯝ ꯏꯁꯤꯡ ꯉꯥꯛꯇ ꯀꯥꯞꯄꯛꯀꯦ 이신지 ꯌꯥꯝ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯇꯥꯎ ꯈꯤꯇꯪ ꯖꯨꯝ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯤꯡ ꯑꯃꯨꯛ ꯂꯩꯕ ꯆꯤꯡꯁꯦ ꯑꯃꯨꯛ ꯂꯩꯕ ꯁꯨꯃꯥꯏꯅ 건지 오네. 코로나 ꯃꯃꯥꯡꯗꯗꯤꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯃꯈꯥꯁꯦ ꯁꯤꯗꯩꯁꯤꯗ ꯕꯁꯀ ꯊꯧꯙꯔꯒ ꯆꯥꯛꯀ ꯊꯣꯡꯙꯔꯒ ꯄꯤꯛꯅꯤꯛ ꯇꯧꯍꯜꯂꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯀꯣꯔꯣꯅꯥ ꯃꯇꯨꯡꯗꯗꯤ ꯀꯨꯝꯙꯍꯟꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯄꯤꯛꯅꯤꯛ ꯇꯧꯁꯟꯕ ꯍꯥꯏꯁꯤꯗꯤ ꯃꯣꯠꯁꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯊꯤꯡꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯨꯐꯖꯁꯦ ꯏꯁꯤꯡꯁꯤꯒꯤ ꯃꯆꯨ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝ ꯉꯥꯎꯖꯩ ꯃꯈꯣꯟꯁꯦ There's nobody. So we could have gone now. There would be many people. ꯔꯃꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯗꯣꯔꯦ ꯁꯤꯁꯤꯅ ꯀꯥꯡꯍꯧ ꯀꯥꯏꯅꯣ ꯑꯇꯩ ꯏꯟꯁꯥꯡꯗꯣ ꯕꯤꯔꯌꯥꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯁꯤ ꯈꯛꯇꯪ ꯄꯣꯔꯛꯑꯦ ꯑꯇꯩ ꯄꯣꯔꯛꯇ꯭ꯔꯦ ꯍꯩꯒ ꯆꯥꯒ ꯃꯣꯏ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠꯇꯣ ꯆꯪꯍꯟꯗꯦ ꯍꯧꯖꯤꯛꯀꯥꯟ ꯃꯤꯅ ꯌꯥꯝ ꯃꯣꯠꯍꯟꯖꯥꯠꯅꯤ ꯀꯣ
ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯇꯪ ꯃꯤꯠꯇꯣ ꯁꯤꯒ ꯄꯣꯠ ꯌꯥꯝ ꯆꯥꯁꯤꯜꯂꯁꯨ ꯑꯩꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯃꯐꯝ ꯀꯥꯏꯗꯅꯣ ꯈꯪꯗꯦ ꯈꯔ ꯆꯠꯂꯅꯤ ꯌꯥꯝ ꯃꯣꯏ ꯆꯪꯍꯟꯗꯦꯕ ꯆꯪꯍꯟꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯆꯪꯍꯜꯂꯗꯤ ꯐꯗꯧꯅꯤ ꯈꯤꯇꯪꯗꯅꯦ ꯆꯪꯍꯜꯂꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯔꯦ ꯃꯤ ꯃꯌꯥꯝꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯥꯔꯦ ꯏꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤꯗꯤ ꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯅꯦꯁꯇ꯭ꯔꯤ ꯆꯪꯒꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯚꯤꯖꯤꯇꯦꯕꯜ ꯃꯥꯔꯀꯦꯠꯇꯁꯨ ꯆꯪꯒꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯉꯁꯥꯏ ꯃꯥꯔꯀꯦꯠ ꯑꯃ ꯂꯩꯍꯧꯕꯗꯣ ꯃꯣꯏꯒꯤ ꯕꯖꯥꯔ ꯑꯃ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯁꯨ ꯆꯪꯒꯦꯅ ꯈꯜꯂꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯈꯤꯇꯪ ꯗꯦꯟꯖꯔ ꯑꯣꯏꯕꯅꯤ ꯃꯣꯏ ꯇꯨꯔꯦꯟꯁꯤꯗꯤ ꯐꯗꯤ ꯐꯖꯩ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯂꯦꯟꯁ꯭ꯂꯥꯏꯠ ꯌꯥꯝ ꯇꯧꯕ ꯃꯄꯥ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯌꯥꯝ ꯁ꯭ꯋꯥꯏꯗ ꯀꯣꯝꯂꯥ ꯌꯣꯜꯂꯦ ꯈꯤꯇ ꯂꯩꯒꯦ ꯚꯨꯇꯥꯟꯒꯤ ꯀꯣꯝꯂꯥ ꯃꯤ ꯌꯥꯝ ꯂꯩꯅꯩ तुम लोग का करेंसी थोड़ा दिखाओ